ꯇꯧꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯐ꯭ꯂꯠ ꯂꯥꯏꯠꯇ ꯌꯨꯠ ꯂꯤꯛ ꯍꯧꯈ꯭ꯔꯦ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ पुलिस स्ट्रीट वेंडर फंबी इमा सिंगी मरक्ता मुक्नबगी थौदोक्ता पुलिस पर्सनल मरी स्ट्रीट वेंडर फंबी अहुम सोकपदगी रिम्स हॉस्पिटल दा लाइकनख्रे चेंग कारबार तौबा मियोय अमगी युमदा बोम लंगसिंदुना पोखाई हलमले मियामना यानिंगदबु फोंगदोक्तुना वाकन मिफम चथख्रे नहा सिंगना लैंगा की थबक खक्ता ngaibagi mahutta isana isabu थबक पिजनबा होनबा मथौ ताई हाइना डेप्यूटी चीफ मिनिस्टर वाइजल कुमार हाइक्रे क्रमसरे टाइम्स ऑफ मणिपुर के मणिपुरी पाउ मियंग ताबेबा मैम पुनमपो आशाप्रिया ना तराम नोकचरे नसगे मरो पाउसिंग मचा खाइने पिजरे कोमलंपा की मेन स्टेडियम के फ्लड लाइट ngasi चीफ मिनिस्टर नोंथोंबम बिरेना मियाम द सिनाख्रे ngasi मणिपुर यूथ लेक खौदोकपगे मांगोइना चीफ मिनिस्टर फुटबॉल टीम अमदे चीफ सेक्रेटरी फुटबॉल टीम मनिना एग्जिबिशन मैच अमसानखी मैच अदु पांजिल अमदा ड्रॉ चटखे चीफ मिनिस्टर टीम ना चीफ मिनिस्टर मसामकना गोल अमा चनखे अमदे चीफ सेक्रेटरी टीम गिना जॉइंट सेक्रेटरी एजुकेशन नंदकुमार ना गोल अमा चनखे थौरमदुग मरी लेना चीफ मिनिस्टर एन बिरेना हाइकिबदा असिगुमना स्टेट असिदा हानबोइना फ्लड लाइट फुटबॉल मैच सानब फंगबा हाइबसी लाइबक फबने इनकलक्लिबा नहा सिंगबो निसा अमदि अरानबा लंबीदगी ngaktoknaba amata ngairaba upaidi sana khonabane mahakna makha taraduna langjingda sagaleba astro turf athuba matamda miyamda sinana bahonagane asigumba flood light kumna chingi mafamda su saganaba government asigi thorang lei थौरमदुदा स्पीकर वाई खेमचान यास मिनिस्टर लेटपाउ हाउकेप्ट अमदे अटै मिनिस्टर एमएलए कया सुसरुक्याखे तुंगदा आरके जयचंद्र सिंह मणिपुर यूथ लीग हौदोखे लीग असिदा टीम 13 ना सरुक्यारे हौदोपगे मैच ता हिआईएफसी अमदे क्लासिक फुटबॉल एकेडमी अनि ना सानखे Academy is floodlight CM की इम्फाल ईस्टकी स्पोर्ट्स कॉम्प्लेक्स में वेस्ट की स्पोर्ट्स कॉम्प्लेक्स में अदुगा सिंगी एरिया दसु फ्लड लाइट की फैसिलिटी अमदी एस्ट्रो ट्रक की फैसिलिटी से लेना बाहर न कोई कन होना लोइना फ्लड लाइट ता अहानबा मणिपुर दा अहानबा मैच से आइना मुल्लगा सानबनी मसिंग सिंग सिदि मरमदि फ्लड लाइट से यामना चाखिबा मतमदु दai khoi mapan da sanaba matamda ada khoi sida hala ka na masin nang khinna bo hona ba ngam gida bai tar timing na adu ngasi di mayam gi manipur myang yo pan dagi ai cha sing inau sing mayam puna makse flood light practice so ngam magani flood light tournament to ngam magani flood light sanaba phangagani mayam puna mangoloi biu ngasi RK Jaychandra Singh Manipur Youth League hokdokibo loina ngasi Manipur i hanan boina Khomalampa ki main stadium da फ्लड लाइसिंग सिनदुना ngasi फुटबॉल सानब फंगले हारिबा फ्लड लाइसि लापक लोइना ngasi di मणिपुरी फुटबॉल सानरoi kaya da anoba inot ama pigadore वीडियो जर्नलिस्ट अजित मंगसाता भलोइन आई रामानदले सांगथेम TOMTV न्यूज खुमलंपाक ख्वाइरमन कैथेल मनुंगदा फमलिबा स्ट्रीट वेंडर सिंगी इरांग नोमो नोमगी कनखलकले ngase yo pung 13 rom tarak paduwaida police amade street vendor fambi ima ibel singi marakta muknabagi thodokta police personal mari street vendor fambi ahum sokpadagi rims hospital da laikana kray alugalida dukan famba miyo yamana executive magistrate tamna tear gas langsilubadagi police na fazin kray thodogadu da soklaba street vendor fambi ahum adude singzamaidagi koizam nanau khoirai moirang kampudagi asapati alias naubi amade sangayum famdagi seravanu vegam kawe नाकालमरोम द एग्जीक्यूटिव मैजिस्ट्रेट इम्फाल वेस्ट तमना टियर गैस लंगसिलुबगी पुलिस ना फाजिन खरबा मियोय अदुगी ममिंगना आमिर खान चाही कुनमाथोय अपोकपा हकीम कवे पोरोमपात सवल लेकाइदगिने
Thogdok thokfamdagi fangba paugi matung ina ngasi ayuk pung 10 rom tarakpa duwaida yamlaba street vendor fambi imai bil kayana GM hall da punduna miyam gi oiba mifam mama pangthoknaba sem saringai cherakta police laktuna mifam adu pangthokpa yaroi Imphal West CRPC chamaga nifu marigi makhada mi masing yamna punba yadabagi mathakta street vendor singna GM hall da pangthokani hariba mifam adu yaroi haina IMC gi municipal commissioner na cherola matholoktuna khangalakhe Mifam adu pangthokpa yaroi haiduna police na street vendor fambi sing adu GM hall mamangdagi alu gali fauba hoidoktuna puthorkhe Matamikan Canada koi saunaraba street vendor fambi sing aduna akan momongda irang horpadagi police ki maikai digi smoke bomb season aduna tan khaina bohona bada police personal mari street vendor fambi ahum asokapan nangkhe Nahandagi hawriba tang tratu moya thoi border sigi matung ina khoina sum yanaraktabadagi karigumba khara discussion tawnaraga gyan taminana ba khoi tawba yaba kaidoji ga ngasi je monda meeting tawbagi sinjaraga discussion ge khoi khanana ba tawbani seisa athingba khudak ta khoi de karinti information lamda piraktana hoji ga khoi pung ni pan tarak kan da sanghaluba matam noi do withdraw tawre yar roi na hairaga bana tangthore adu minute manga ge manung da leiba tar tiar gas ka pani hare moino hoidore adudagi sida muk chanjalaga tiar gas ka ba tawrini akhoi sidi bokisi chapa leiba ma warga Sibab sarkar ni yang video sekali gino, kajian lah homgi, mokoi ni mai bina habis tu boksi calaga hingdori bra, aku ini mokoi siapa lagi bak sih tamak tadi yang biroi dah berisi pendar mayam saya, siro hai bagi piwar pandam kalau ina nama ina tahu ini saya, akan mabong nak kau dikandem tahu ni ngasih lagi hong ni henzel ni, nangai tahu ini dia sendiri makan makan hina sangkal ni habis saya, aku ini saya tadi kau nasi tham jadi. Ngarang numidang pung taraga minini furam chatpa matamda Lamfel Police Station ge manung chanba Sangai Puro FCI lambi tera lokram leirak makhalai kai da leiba cheng karwar tauba khundrakpam ongbi Nandarani Elias Angobi Mapuroiba khundrakpam Sarat ki mayumda sakhang da singnam bom langsinduna pokai helamle Thogdok thokfam dagi fangba paugi matung ina ngarang numidang pung tara makhai helakpa duwaida masakhang da miyoi amana Nandarani gi yumgi thongal maktada hand grenade ama langsilamdaga khonglei thuna chen ki bani hairi Bom pokai baduda gate amadi wall ge sarukharada akai atoi thoki banatana thoidokpa misimina amadi asokapan amata yaukide TOMTV da yumbu Nandarani na phongdokibada yaning da banatraga semdok khaningba kaya leirabasu semdok nabagi tanja pibibagi mahutta asum namirakta bom attack chathaduna pungning wakhal mi paiba fawhan batobigano bom langsilamba miyoi sengnasu bom langsilambagi maram mayek sengna sengdok pirau cheng khara yolaga hingna bohona bane matungda asigumba ki tuzungba pokpa thabak tawbiganu haina mahang haiki tara minute nimpu manga samai tawbida khangkhangodana ahu ma kholam ta ena yum ga jini en ai tho yem bom langjalakpa oi lerame smaina tawbase mirak ta yumlakta yum go kona na leijabani dukan je smaina kasu khangjadaba nomagi kitang chura nomaga honajariba tanjariba sidida smaina tamthiba thodot pase nukhai sade si karam mina tawribano kamai tawribano haibase sengtho haninge Nakalamaromda bom langsinduna pokai helamlaba thodok odu yaning da phongdoktuna tera lukram leirak makhalai kai ge miyamna yaning da phongdoktuna wakan mifam ma chathakre Miyamakta bom langjanba yumlakta bom langjanba se tawbiganu imung ase ana ayek phajana nadana leiribani masamaksu nadana hujiksi guli chadana leiribani maki mara leiramba taragasu miyam khangna club leiri sangstan mayamam leiri haibe miji xyz si marana su leire haidana khoi hana kari haini haibi bayai aduju kemta information kemta pidraga hekta moina tawning momong da tawbase yama nungai jade matungda tawbiganu haibase Dani Hotels and Resorts Private Limited ki ahanba venture ama oiriba ingkumjale singani tara taruktagi thangmai banda saba hokiba Dani Continental ngasi haunabi matung ina Manipur gi Deputy Chief Minister Yumnam Joy Kumar na sangaduna miyam da khusina kre sangabagi achamba thoram aduga mari lenana Deputy Chief Minister Y Joy Kumar na
Matam amada Manipur gi law and order gi fibam phalam drabasu ngasidi hiram kayada naha oiriba entrepreneur kayana tourism hospitality amade atai atopa lam kayada mayon silaktuna sarkar gi thabak khak thiduna leibagi mahutta lairik laisu tamluraga thabak fangdana leiba naha kayama su thabak piri masimak yamna chokthok chaningai ni naha kayama nasu hotel asigi managing director oiriba Vincent gi matau tamduna hona bakanba tangai fade haina mahangna thagat wai fongdoki. One thing bad about government joining government services is that government tamam tokta ke di tolop claim adum matam jam phang no one wants to do work. Frankly speaking, this is what I've seen. Private sector tokta you have to be successful. You have to work hard and you have to see that your project is a success. Adu toro kan de ni lebak sigi chokot pe lak do se sugum contribution lak padu de not by joining the government service. Aduna I'm sure that the younger generation will look forward to people like Vincent, and they will also, not only in this field, there are so many other fields where, this probably would not be the time to discuss all those things. So that is this is a good thing, and it will inspire many other youngsters also. State novel coronavirus listing ani taramapan gi laina degi ngakthoknaba lenga ki mari leinaba singna chapchaba thabak sing lokhatuna leire maramasina miyamna kai hena akiba pokpiganu haina Health Directorate ke Additional Director Dr. L. Arkena Fongkukre wafama selam field leiba Directorate ke office pangdo ke ba paumi singauna ba mada haikibane Dr. Arkena makha taraduna Housing novel coronavirus listing ani taramapan lainaga mari leinana State Health Directorate na Jenims amadi Rims Hospital ga khusamnaduna akan bamuangda Jackson thorang kaya lokhatle Housing Falbuda China Bangkok amadi Singapore da leidiba Miyoi chamaga humfutara ni thoida numit kunipan changna surveillance chathari masigi manungda hena chingnaba miyoi taret ki e sample lauduna pulle da leiba NIV da thabada miyoi marigi result lakle mari asigi manungda ani amana negative oire aduga ani amana swine flu oiramle loinana state asigi novel coronavirus listing ani taramapan asi thengnanaba Jenims ki Department of Microbiology ke Associate Professor Dr. R.K. Manoj Kumar Bo Nodal Officer oina haptuna numit khudingi Ministry of Health and Family Welfare da report thari haiki Hujik koigi maru oina airport tegi lakpa haidare ko airport ki through the lakpa Impal airport ta thungaba mi si koigi China Bangkok and Thailand ko Bangkok Thailand ni aduga Singapore mois degi lakpa singsi government of India na moisi gano tawro surveillance tawro ana tharap adono masigi matungi no hujibo 172 ko 172 ngarang bhogi ni ngasigi sidi hayeng thadoi ni ko degi atopa amana se Wuhan degi lakpo itargadi respective of symptom ekoi 15th of January adui mamang di haide moina ko 15th of January gi matung sida 15 dagi natraga adui matung da lakpo itargadi symptom yauge yauroi to test to sinab ko Lamdam asige ngamkhai ngakliba jiribam ge savugat leriba khunja sing hingnabagi lambi leiraktabadagi khul thadoktuna lanjenakre lehoriba khunja sing na lenga ki thousal media ngai hore hiramasida TOMTV ge akhanaba pawdamama lominase Jiribam ge 0 point dagi kilometer taramari amadi National Highway dagi kilometer tarumuk chatlaga laiba sabugat hariba khullasi laingaki amadi mari leinaba singi mediang watpadagi mafam adugi khunja sing yamna pukning nungsiningai oiba punsi mahing amada leiri khullasidagi jirwam kaithel fawa chatnaba lambi gi khudong saba leitabana khunja singna isingi lambi da jiri turel marilda hi tongduna kaithel kana hori yumna khumphumari na khundaba haukiba sabugat khullasi lambi thong analayeng sang mahiloisang amadi electricity na chingbagi khudong saba phangdabana khul asigi khunja singna khul asi bu thadok tuna chana khibadagi haujikti yumnak taramari khaktamak khundaduna leihori ba yumnak khara asisu yamna wawa punsi mahing amada lenga ki midyeng tabu ngaiduna leihori khul asigi miyosing asi government gi thabak toba miyoy ama fawu yaugde hingnabagi damak u khaiba wayanba li khangba kwamana thaba amadi tongan ba afang thabak suduna hingli Lengang na paikatpa tongan be scheme sing amata khula sigi khunja singna ngasi fawba fangdana leiri computer gi juk asida
electricity fangdabana khunjasingna hena awaba mayoknari khul asigi electricity gi awatpo ubiduna International Peace and Social Advancement IPSA gi maikai yumthong khudingi solar light amam pibirami adubu machine gi pot oibana nongmagi yaraktaba amadi khul asida matam amada fanglamba sarkar gi kerosene fangdabana numidangi matamda maingal yaudana hingli hiram asigi matangda khul asigi chairman khwairakpam harimohonna government gi tongan ba khungang singda piriba kanabasing chap manaba mawongda khul asigi khunja singdasu fanganingi mahakna amadi khunja singna paisa putoktuna JCB ama sijinaduna lambi kakba fawba loirabani adubu semliba lambi adu mari leinaba singna khara hena fazana sembirabadi khunja singna thengnariba chathok chasingi awaba si khardang kokpa ngamgani haiba wafamsu fongdorakhe adu hujik doctor legite adu anala eng jengbagi khudong chade khoigi ekhoi le si yamwana le mi ekhoi di eina khalisina moida ei ni se lambi thong se ana sabiu haina ai haininge adu kana gumba sarkar gi magi dagi ngamedi ei haijening ai se lambi se thong se sabiredi ekhoi yam khudong chai khul asigi khunja ama oiriba moirang them tarakantna fongdokhibada mahakasi khul asida chaujarakpani matam kuinadagi khul asida lairakliba asida uwa suba amadi kwamana gi sinfam asini sinfam singa asida kwamana asina khajiktang nungaiba sinfam ama oiri adubu haukiba chai kharadagi kwamana sing asisu anaba yaurakpadagi pambi sing siva fawa yaurakle asuk wana puthokchariba kwamana asisu kaithel yauna puthokpa matamda lambi thong kudong sadabana isingi lambida hida puri adubu khul asida yumthong khuningi hi leitabana maram oiduna lairiba hi khara asina makhoigi pothoksing asisu puthokpada ngamdabana khong lambida kokta thongatuna pubada awaba kayama mayoknari haiki uwa adudi pana sui adu khat kitang nuaina sujabase panani haina haiba tare manamdi madi bagan oina tobani adubu paisa sendok thokpa lambi asida panase anaba ma laksendana masigi se hida kaya makhan ekhoisu test tore adubu phaba haiba leitri khul asi khunja singna mari leinaba leingakta awatpa kaya yengsinbinaba wakatlabasu ngasi fawba thabak oina pangthokpiraktrabasu nongmadi soidana leingakna miyeng changlakani haibagi asada sabugat khulgi khunja singna manipurgi lamkhaibu ngaktuna hinghauri College Oza Singna Lengakta Taret Suba UGC pay scale chana halu haina taksiladuna All Manipur College Teachers Association na Manipur College da pulaba matung mifam pangthoklaga rally chana bokhana kre adumoina ma police na kan momongda Oza Singh adu ngak senduna thamkre College Oza Singh gi oiba mifam adu da sarugya kiba Moirang College ki English Department ge Oza Dr. L Ibotombi na fongdokibada Oza Singh na Taret Suba UGC pay scale chana halu haina tanduna lakpa dawi nga sifawda lengak asina na thaiduna lakle Lamdamasida VJP gi lengak laktringai VJP gi mikhal gi manifesto da karigumba VJP na lengak pairabadi state asigi karmachari singh Taret Suba UGC pay scale pigani haina miyamda thazaba pikhi Hauzik lengak paiba chahiani makai fare adubo thabak oina pangthok pidri haiki Honorable CM Chief Minister su anoba Chief Minister moina Manipur gi college singi edit college singi oda singi yaifana ba yam padna honori adugi maraksida oda singi 7 page ju pithok pigani haina khalli aduna ikhoi oda singda su leiriba oda singi awaba si yengbiraga satra sing yengbiraga masi atuba matamda pibiraga manipurda yam strike leitawa ban leitawa yamna peaceful oiba academic atmosphere ma maintain tawbasi phayena khale Government College Oza Singh Taret Suba UGC pay amade regulation chana halu haina taksiladuna Federation of Government College Teachers Association FEGOK tagi khongjang hanbalaitre asisu Oza Singh GP Women College ta wakat khongjang changsinki khongjang adu sarukya kiba FEGOK tagi Vice President ki Senaton Sarmana Oza Singh na taliba dimanasi lengak naya ba pikrabasu ngasi fawba thabak ton thoktana leiri Lengak na Oza Singh na taliba demand sing thabak ton thokjiba fawwa FEGOK na changsiliba class boycott ki khongjang asi makata na changsin khigane adubo hojik chathariba DMU ge exam asida khongjang asina kaiba piroi karigumba lengak na Oza Singh na taliba demand asi tasinadana leirabadi exam boycott fawwa tarokani haiki कोई 1116 दगी पीगदम यार UGC वाफम दो कोई लौजदे मधुगी तो स्टेट ना पीबा ngमोइदबनिना स्टेट की पीरिबा इन द लाइन ऑफ ROP 2019 से मसिदा
ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯦꯜꯁꯤꯅ UGCꯒꯤ ꯂꯧꯕꯤꯔꯒ ꯑꯦꯂꯥꯋꯦꯟꯁꯅ ꯆꯤꯡꯕꯁꯤꯡ ꯑꯗꯣ ꯃꯗꯨꯅ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯑꯗꯨꯒ UGCꯒꯤ ꯔꯤꯒꯨꯂꯦꯁꯟꯁꯦ RRꯁꯦ ꯆꯞ ꯆꯥꯅ ꯏꯟ ꯇꯣꯇꯣ ꯄꯥꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯊꯝꯖꯔꯝꯃꯤ ꯑꯗꯨꯅ ꯉꯁꯤꯁꯨ ꯃꯗꯨꯒꯤ ꯈꯣꯡꯖꯪ ꯑꯗꯣ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯆꯪꯁꯤꯟꯖꯕꯅꯤ ꯁꯔꯀꯥꯔꯗ ꯃꯁꯤ ꯑꯩꯈꯣꯏ ꯏꯝꯄꯦꯛꯇꯨ ꯄꯤꯅꯅꯕ ꯍꯣꯠꯅꯖꯕꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯅꯥꯀꯂꯝꯔꯣꯝꯗ ꯂꯩꯉꯥꯛꯀꯤ ꯑꯣꯖꯥꯁꯤꯡꯒꯤ 3 ꯁꯨꯕ UGC ꯄꯦꯆ ꯑꯅꯍꯜꯂꯨ ꯍꯥꯏꯕ ꯗꯥꯕꯤꯗ ꯆꯠꯊꯕ ꯍꯧꯈꯤꯕ ꯆꯍꯤꯗꯒꯤ ꯍꯧꯅ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯇꯤꯆꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯣꯇꯥꯒꯤ ꯊꯧꯃꯤꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯉꯁꯤꯁꯨ ꯈꯨꯌꯥꯊꯣꯡ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯄꯥꯜꯗ ꯂꯩꯕ ZEO ꯖꯣꯟ 1 ꯑꯣꯐꯤꯁꯀꯤ ꯃꯃꯥꯡꯗ ꯋꯥꯀꯟ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯇ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯗꯨꯅ ꯑꯜꯇꯤꯃꯦꯇꯝ ꯀꯌꯥ ꯄꯤꯈ꯭ꯔꯕꯁꯨ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯛꯇꯕ ꯌꯥꯅꯤꯡꯗꯦ ꯂꯩꯉꯥꯛꯀꯤ ꯑꯇꯣꯞꯄ ꯂꯣꯏꯁꯪꯁꯤꯡꯒꯤ 3 ꯁꯨꯕ ꯄꯦꯒꯤ ꯃꯇꯥꯡꯗ ꯇꯣꯂꯣꯞ ꯍꯦꯟꯒꯠꯄꯒꯤ ꯋꯥꯐꯝ ꯌꯥꯅꯗꯨꯅ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡ ꯑꯣꯖꯥꯁꯤꯡꯒꯤꯅ ꯍꯟꯊꯍꯟꯕ ꯑꯁꯤꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯣꯖꯥꯁꯤꯡꯕꯨ ꯍꯟꯊꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯤ ꯎꯠꯄꯅꯤ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯗ꯭ꯔꯕꯗꯤ ꯂꯥꯛꯀꯗꯧꯕ HSLC ꯑꯃꯗꯤ ꯀꯣꯁꯦꯝꯒꯤ ꯑꯦꯛꯖꯥꯝ ꯕꯣꯏꯀꯣꯠ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯐꯥꯎꯕ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯀꯣꯇꯥꯒꯤ ꯀꯣ-ꯀꯣꯟꯚꯦꯅꯔ ꯖꯨꯒꯦꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈꯤ District sing matung loin cover to bol matung da within the very few days manung da koi apun ba general body ma famaganda what kind of action haibidi akoi exam boycott toba antraga maduka kosengi nungsi ma kainogi bosengi hai myam ji boycott tobai khungjang chingjal lakpa yai aru oji mama thambi gi ba bakan series of agitation democratic over series of structure chingjin jarak yai masidai da labi ba parja mayamna Manipur gi ojasing amuchung miyam kanna bagi damakta ojasing sibu agitation yam hoba natraga agitation pamba kangu ubidana bagi damakta akoi bu ojasing ji pura victimize tobire makoi sing sibu tongan discriminate tobire ha miyang si miyang gi media gi through da akoi gi thamjari ꯆꯠꯈꯤꯕ ꯆꯍꯤꯗꯒꯤ ꯍꯧꯗꯨꯅ ꯀꯣꯇꯥ ꯑꯃꯗꯤ ꯐꯦꯀꯣꯛꯇꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯂꯧꯈꯠꯂꯛꯇꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯇꯥꯅ ꯂꯥꯛꯀꯗꯧꯔꯤꯕ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯑꯦꯛꯖꯥꯝ ꯑꯁꯤ ꯕꯣꯏꯀꯣꯠ ꯇꯧꯕ ꯌꯥꯕꯒꯤ ꯈꯣꯡꯊꯥꯡ ꯐꯥꯎꯕ ꯂꯧꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯀꯣꯇꯥꯒꯤ ꯀꯣ-ꯀꯟꯚꯦꯅꯔꯅ ꯐꯣꯡꯗꯣꯔꯛꯈꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯗꯦꯔꯤꯛ ꯈꯨꯃꯟꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯍꯦꯝꯆꯟꯗ꯭ꯔ ꯁꯒꯣꯜꯁꯦꯝ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯈꯨꯌꯥꯊꯣꯡ ꯄꯥꯎꯒꯤ ꯃꯔꯛꯇ ꯅꯠꯇꯕ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯃꯤꯟꯅꯁꯤ Admission open. The Knowledge Home Boarding Cum Coaching Center. Foundation course for class 9 and 10 will start from 18 April 2020 and foundation course for 11 and 12 will start from 15 April 2020. Course highlights: small batches, conceptual based knowledge, chapter wise test, individual attention, regular feedback and parents teachers session, free personal counseling. For details please contact the Knowledge Home Boarding Cum Coaching Center, Hatta New Chekon Road. Nauka Hearing Aid Center. Kumja listing ama chawpan marifom doi ki hona chai kuntramanga hena Notice India ahan hearing aid clinic mo ine lereklaba Nauka gi Info Center ma hangjare TV amadi phone gi konjel loinana nil khongum fam na tabang ngam dabi awaba mayok na dibna al kuding mag wabi rugano Nauka Hearing Aid Clinic ngasi makleng sin direktuna completely invisible water resistant amadi rechargeable oidaba digital hearing aid hapiu tabang ngam gi pangal wala badom gi khang chana ba single power si tambio ai khoi gi leifam di Nagamapal Main Road Phawai Sangmam Lekai near Community Hall. Mobile number na 6000954159. Break matong na mayam utaram nokchari. Hausa muk makataba pau pizari. Manipur state asige nokchuf tangbada leriba Jiribam district asida mahusagi fibamda nomunomagi mangsilakpa amadi akaiba kaya piba sina mahusagdagi sagonaduna laklaba sanga kaya mutkiba yabagi fibamda laklei. Jiribam lamdam asida fanglamba migratory nga oiriba guranga local mingda ngatin aduga scientific name da Levio Pangosia haina khangnaba nga makhalasi Jiribamda November dagi April tha fawbada marangkaina fanglambadu ngasidi uba fangsilaktre Jiribamdana guranga haina khangnariba nga aduga lamdam asigi miyamna ngatin haina khangnaba nga asi Jiribamda kg 2 natraga 3 lumba fawba fanglammi adubu ngasidi nomu nomugi market ta fawba uba fangsilaktre Masigi achauba maramdi
mamang thakta chatnaramba nga fabagi mawong matawadu hongdoktuna electric current sizinaraga nga fabagi mawong asi lakpadagi nga sing asigi habitat asi soglakpana nongma nomagi nga sing asi leiraktabana maram oiraga nga sidi market tasu uba fanglaktabani haina jiribamgi wildlife warden oibatanatana biology department ge senior lecturer amasu oiriba hais rajan kumar fongdorakli ꯑꯩꯈꯣꯏꯒꯤ ꯒꯤꯜ ꯅꯦꯠꯅ ꯇꯧꯔꯒ ꯃꯈꯣꯏꯅ ꯉꯥꯁꯨ ꯐꯥꯔꯝꯃꯤ ꯒꯤꯜ ꯅꯦꯠꯁꯤ ꯑꯔꯨꯛꯄꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯇꯥꯎꯕꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯂꯣꯡ ꯄꯥꯏꯔꯒ ꯆꯠꯂꯒ ꯅꯨꯡꯗꯥꯡꯗ ꯃꯩ ꯊꯥꯜꯂꯒ ꯐꯥꯕ ꯑꯃ ꯑꯗꯨꯒꯤꯗ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯥꯔꯦꯟ ꯁꯤꯖꯤꯟꯅꯔꯒ LP ꯀꯥꯔꯦꯟꯒꯤ ꯃꯇꯦꯡꯅ ꯉꯥ ꯐꯥꯕꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯉꯥꯁꯤꯒꯤ ꯍꯦꯕꯤꯇꯦꯠꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯕ ꯒꯨꯔꯥ ꯉꯥ ꯂꯦꯕꯤꯑꯣ ꯄꯪꯒꯨꯁꯤꯌꯥ ꯃꯩꯇꯩꯔꯣꯟ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯒꯤ ꯂꯣꯀꯦꯜ ꯅꯦꯝꯗꯅ ꯉꯥꯊꯤꯅꯦꯅ ꯈꯪꯅꯕ ꯉꯥꯁꯤ ꯖꯤꯔꯤꯕꯥꯝꯗ ꯎꯕ ꯐꯪꯗ꯭ꯔꯦ Haukiba chahi lising ani tarani pandagi haukiba East of Living Index ki survey chahi asigi humlak suboina pangthoklagani haina Imphal Smart City gi CEO TH Harikumar na fongdokre ngasi Imphal is ki konung mamangda leiba Imphal City Convention Center da pangthokiba pawgi mifam amada Harikumar na makha taraduna survey asi Smart City gi sarukamoina city da leiba miyamgi awat apa kaya ama yengsinaba amade kari kari chawko thorang paikhatpa yabage haibadu yengsingadoribani Smart City ki makhada tongan ba scheme kaya ama leiri masigi manungda Din Dayal Antodaya Yojana National Urban Livelihood Mission Pradhan Mantri Awas Yojana Urban PMAYU Swachh Bharat Mission Urban SBMU amade Atal Mission for Rejuvenation and Urban Transformation yauri masigi makhada city da permanent amade temporary gi oina leiba miyamda kari kari awat pa leibage haibadu yengsinduna hingbada changdraba yadraba polam kaya fangan gadoribani haiki survey ma koi some set of questionnaire ma through koi gi kanoda URL ma koi lire na tragana koi gi kanogi QR code ma toraga hairiba keno sida citizen amana ma gi mobile dagi answer to ba yaba adugumba koi gi citizen survey ma yam chawba handa gisna focus to ba component ma wore koi gi city se krai da koi se krai da wal gi koi krai sotari gi natra koi kari kari area da koi hena कोई एफर्ट तो वही आ रही है नत्रगा कोई सिटी सी में आगे कंपैरिजन दा इंडिया की कंपैरिजन दा कोई कराई दे लेगे इंडिया की सिटी आती कंपेयर है वो खंग मंगम ना बदुगी केनो सिदा कोई आमना मैक्सिमम सिटीजन पार्टिसिपेट तो हंजनिंग बदुनी Iramdam United Food Producer Company Limited IUFPC na Uchiwa Gram Panchayat amade Impact Uchiwa Lairak Achaubaga Kusamnana Sinduna Sustainable Agri-Business Development ki matangda Farmer Producers Program ama ngasi Uchiwa Lairak Achauba Community Hall da pangthokre Thauramadu gamadi lenana Iramdam United Food Producer Company Limited ki Managing Director Salam Hemantana fongdokibada Laumi singna masana puthok chaba pothok ki mamal masana lepchaba ngamde makoina lau singu gi thabakta tangai fadana sizinariba polam sing mamal mantik naraga laubu ngamde laumi gi khunai asi asuki matik mapangal soli maramaduna laumi sing machoi leibagi mahutta punsin aduna lau ubada changliba senfam hantha hanbana ba punna hotna minaba mathau tai maramaduna Iramdam United Food Producer Company Limited IUFPC asida shareholder oibiduna company asigi profit fangbada natana company asina laumi sing da piriba khudong chaba sing asi lobiyo haiki Longmi si yamaru oiba longmi si aduki matik sonan lay hatai adu masidagi aikhoi si masigi aikhoi gi lang si dagi aikhoi si nanthok ke haiba taragati aikhoi kari daka tai hai kanda aikhoi si punsin naba amakhak daka tai punsin narga aikhoi kari tawduino punsin narga aikhoi si kari tawbu daka ta ke hai kanda aikhoi na hojik low ubada changi ba aikhoi gi input cost low ubada changi ba aikhoi gi paisa se masi aikhoi hanthan ba ma daka le February 3 da pangthokadaba National Deworming Day gamari lenana ngasi Medical Directorate RIMS ki conference hall da media sensitization ge program ama pangthokre program aduda National Health Mission ge State Mission Director Ningthauzam Geoffrey na National Deworming Day asi varat sin bathungna lauthoki bagi matungina Manipur da su lakliba February ge 3 da pangthoklagani Deworming Day asi haukiba chahi lesingani 15 dagi hawdokhraba tungda lesingani 13 tagi India sin bathungna chatharakle Deworming tablet asi chahi amadagi 18 fawgi manungda leiba angang singda pizagani School colleges Angalwadi center singi khuthang da su deworming tablet asi lemna pizagani Hariba worm infection asi ngakthoknaba miyamna su angang singbu luna na lehenbiba
khutsa sengna hamhanbiba akoiba mafamsing nana leiba mathautai haiki makna makha taraduna hayeng February gi tang tareta chahi asigi oina National Deworming Day Health and Family Welfare Ministry gi conference hall da launch tawgani haina sufongdokhe mang sahida kaida akoi gi coverage yamna wangna chatle phajna ko mayam se teamwork oina phajna coordination lerga smoothly tawbangam ki handak ki chahi shi tawbangam gani khale agawadi center singda akoi gi jaga jaga ga hai tare ko madu enroll tawboi ta gi madu thabi duna hai ba akoi gi exercise sing ki khudong sabdu lahunningi akoi gi mama pa ibising na ko aduga machine numit gi importance yeng biraga akoi gi Manipur laiba CSO sing any organizations machine numit disrupt to with ba madu musu ai appeal tawninge Ngasigi program asida sarugya kiba Child Health NHM Manipur gi State Nodal Officer Dr. A. Silviana bomb infestation singdagi ngakthoknaba theft oiba World Health Organization as certified toraba albendazole tablet singasi angang singda pizagadoribani tablet asi chaba matamda adverse side effect kharadi lakpa yai adu oiba taragasu miyamna mi paibiganu adverse effect holko matamda yengsinaba hanana adverse event management team district khudingi semduna thamle haiki अखोई डॉक्टर सिंह से कंटेक्ट तौद्रिङै ममांगदा अखोइना आंगांग सिंह से कईगुंबा अखोई कोक ngawbagumba phawre natraga oningba phawre puknaba phawre hai taragadi khoina oza singnasu adagi anganwadi worker singnasu अखोई ising pithak piraga अखोई urum amada nungsi nungsa langba mafam amada ngakhtang potha biragasu adum relief tawbasu dum yawdaba nate school ga anganwadi center ga da platform ani si lawjaraga khoina program si chathajaga doini aduga school da su sataba anganwadi da su sataba angang singsina अखोइना आशा सिंगना लेकाय लेकाय दा अखोई सुगुंबा आउट ऑफ स्कूल आउट ऑफ अंगनवाड़ी की अंगांग से लेबिरगदी मखोइना अमु पुरगा मनाक नपा अंगनवाड़ी सेंटर दा अमु हिदाक से अमु पिजाबिगनी All India Association of Medical Social Works Professionals ki oiba Taret Suba Annual National Conference ngasi RIMS ki Jubilee Hall da hudokre. Haudopagi thoramatu da RIMS ki Director Professor A. Santa Singh, JNIMS ki Director Professor T.H. Bimo Singh, RIMS ki Medical Superintendent Professor C.H. Arun Kumar Singh, Conference asigi Organizing Chairperson Professor Brojan Singh Akoijam Amade, Conference asigi Organizing Secretary Dr. W. Ranbir Singh na maroiba mithunglen Singh oina sarukyaduna pangthoke. Athoiba mithunglen gi oiba warol piraduna Professor A. Santana hana medical science ki lamda leiramba singdagi hauzik matam gi matung inna honglakliba sing asi lam asida thabak tawriba miyamna patient sing yauhanbada maru oiba thodang loduna honagadabane ngasi pangthokliba conference asida sarukyariba lamdam asigi amadi India gi topa lamdagi lakpa delegate sing punna unaduna amaga gi marakta pau faunaduna medical science ki lamda hena khumang chausinba leibak amo ohenba ngamlagani haiki I feel that now is the time for the social work to clearly articulate its role and demonstrate the individual, interpersonal, interprofessional and organizational benefit of the skilled professional who can effectively address the complex need of the patient in a rapidly transforming healthcare environment. Loktak Inland Water Transport na thabak onthorakpada thengnarakadaba khudongchadaba sing koknabagi pandamda nomagi oiba miyamgi mifamama ngasi Loktak Fishing Association ningthau khongna sinduna Loktak Lairembi Community Hall da pangthokre Loktak pata crore kunmanga ga lak yankhai changna tonganba mafam mapanda Loktak Inland Water Transport Station sing semgat kani haiba lenga ki thawang leikre masina lamdamasigi nga faduna hingliba ngami singi hingba wasilaklagane Project asi Loktak kangadaba nate Loktak takhainaba machine sing pusilaknaba project ni haiba wafam sing su khana nainaduna Manipur gi tonganba mafam kayadagi lakpa khangai kya su sarkyaduna wangang loi sing oina wangang ke Manipur lengakna Loktak pata motorboat service tawgani haiba si yaningde hiramasida High Court ta thingnana bawakatpa amadi pandam fangdrifa fawa khongjang changsin gani haiba warip su lauke Tharamgi mapungoi bawarol pidaduna Loktak Fishing Association gi secretary ke hai Surjitna Manipur lengakna tourism saukat hanabagi pandamda Loktak pata motorboat service hogdokadore masina lamdamasigi nga faduna pata tangduna hingzariba miyoi singi imung manung singidi hingbagi chakhaw thatnagani masi thingauba changi haiki mapam mapon jina motor bu lerak pataragadi aikoi lang kadai da thagani khoi kadai da thagani in kadai da songani aikoi gi chakhaw thadapani aikoi hojik
तारिबा लोकताक पार असिदा तारिबा निंथोंगों खुंजागा सगोनर लेरिबा थिनुंगाइदगी नाचौ फावदा लेरिबा सि अखोई इमुंग चंगागी मथक्ता अखोई पाट्टा दुन हिंगिबा जीविका अमने मीफम अदुदा सरुयाकिबा ऑल लोकटाक लेक फिशरमैन यूनियन की थौमी एन थासनाना मियोई खराना टूरिज्म की मिंगदा क्रोर काइथरपदु मखोइगी फ्री खाउदा चंगहलगा दलाल मथोल वांगनबा अनौब नुंगाइबा गाड़ी तोंगनबा होनबा यारगा ngami kiyagi pukchak thatnaba honare मखोइगी अनौब गाड़ीदगी ngami singi nga फाबदा सिजनरिबा hi amadi nauna hena maru oi मखोइगी दलाल मथोलदगी ngami gi khangpokna hena mamal yami aduna लोकटाक इनलैंड वाटर ट्रांसपोर्ट असि पाइखतपसि खननिंगाई ओइ हाइकी अखोइना nga फाजरिबदि nga sina leiriba mafamdi achikpa mafam adudani nga leiribasi mafamduda nga fagadaba matamda motor buduna 24 hours service tawrokpa matamda akhoi matau karamna nga fagani motor buduna tawrokpa matamda lang soi haiba oithokloi maramdi makoina piriba lambi khosite nate makoina thogadoribasi any makoina apamba jaga adu yaunanabagi damakta makoi thawrakani tasena mak piriba station mapalasidasu makoi gate palakani maramdi haibu motor bud asi akhoi public na isagi narai laijaba nate सरकार दगी थाधरगा सरकार ना ट्रांसपोर्ट तौगदोरिबनी मधुगी सेंफमना मणिपुर सरकार द कागदोरिबा इंडिया की कागदोरिबा असि पुनम असि ngasi gi ngami praja singsida motor service tuna phangani haibagi ar leibanate रोंगमई नागा स्टूडेंट्स ऑर्गेनाइजेशन मणिपुरना नोने डिस्ट्रिक्ट की वैना लैरिबा एसपी सिंदोक्ट्रबदे अकन बखोंजंग चंगसिलगनी हाइरे फेरेबसि ngarang miyam hupna mifam pangthoklaba matungda warepasi lorpani हाइरे Universal Friendship Organization UFO na sinduna namit mangani chupna chathagadauba cultural holidays camp ngasidagi Universal Home Serok da hokre Universal Peace and Love Fiber team da pangthokpa thoramadu hodokpagi thoramda Hianglam Kendra MLA Dr. Waira Deshyam Moirang Kendra MLA P Sarachandra Kairau Kendra MLA L Rameshwar amadi atai masak naiba miyoi kya su sarkya ke thoram gi saroka moina thangta amadi atai nat koiba thoram kaya su pangthokhe UFO की तोंगान ब्रांच सिंह लाप ऑर्गेनाइजेशन मेंबर कया सरक्या खे थौरमदुदा वांगांगदुना चीफ गेस्ट ओइकिबा MLA वाइरा देश्यामना ngasi fauba UFO na lawriba thaudang asi puning thawat ngaine nungsi chanaba amadi ing tappa purakna bokhanabada UFO na chobu thaudang lawri haiki जाति की फजखरब लोंचत छजत फिजेत चकचा चनबी वंगांग संगांग पुनमक्से ngasi मांगरे यूनिवर्सलाइज होइगरे अदुबु मदुकी अखोगी सक्तम मसे आइडेंटिटी सिंगाक न बखनबदा थौदांग मा ऑब्जेक्टिव होइना चथरिबा यूनिवर्सल फ्रेंडशिप ऑर्गेनाइजेशन से मसी कनागम मन हेक्ट ओइबंगमोय कनागम ते हेक्ट यावबंगमोय यामना कथोकप मग लोइदना संगसलिबा खुंथांग से मसी अखोनी एप्रिशिएट तवम थोय अखोय मतेंग बांगम थोय मखोइदा अखोय पीबा याबा तेंगबांग पुरम थोएबसे अगी पुनिंग द लेजब वाफमी Captain PD Leverers Welfare Association na tongan badavi taladuna National Highway 37 da chatharakpa matam kaktaba economic blockade matam kharagi oina handokle hari Association asina thadorpa Cherol amada Chief Minister na thazaba pirakpadagi khongjang ase handokpane aduma pupiriba thazaba si thabak ton thoktrabadi makhataba khongjang changsingani hari Haukiba January tang tara mangada Thobal Municipal Council ke chairperson oiriba TI Shamu ki mathakta thangalakpa no confidence motion ki changyangda mak maithire mak pukhudakta lauthok laga vice chairperson oiriba AK Sana tombada chairperson ki charge PU haina mahut ki under secretary na thasi ki tara tare ta thokiba order adu Manipur High Court na January 13 da thakiba order amana kaktalaga TI Shamu bu amukhanna TMC ki chairperson gi fam adumak punan bakhangan khre Hiramasi matangda ngasi nungtil Thobal Municipal Council ki conference hall da pangthokiba paugi mifam amada chairperson TI Shamona ma ki mathakta thangalakiba no confidence motion ki matangda haukiba January 15 da pangthokiba changyeng da soidana mai pakani haibasi ma ki thazabane adubu Manipur Municipality Act lising amaga chamapan maudra mari no confidence motion ki matangda Manipur High Court na piba ruling amade Manipur sarkar na thokpa order gi wangmuda mahakpu maithire haiduna lauthok piba adudigi mayokta Manipur High Court ki Justice KH Nobin ki single bench da wakat ke
Maduda High Court of Manipur na mahaki wakat adu tabiduna state government na haukiba January 13 ta thokiba order adu kakhibane. Aduga mahapu amukhana chairperson oinanaba khangalakibane. Court na chumbagi damak lepiba simak apenba poi haiba yauna wafam kaya fongdorke. Panbayabadi Manipur High Court na pirakpa judgment gi matung ina Thobal Municipal Council gi Executive Officer Hawaibam Pradeep Kumar na haukiba February gi tang manga da order ama thoktuna haukiba January tang tara manga da Shyamo gi mathak thangalakpa no confidence motion gi pangthokiba changyeng aduda TI Shyamo mai paklei maramaduna TI Shyamo na council asige chairperson adumak oiragani haina anobo order ama suthoki. No confidence motion की section 31 clause 1 अतुमिना चंगी बा मसिंग से तंगाई पदना 18 वार्ड लेबा मुनिसिपल काउंसिल की मेजॉरिटी से 10 हाइबा 10 ने हाइबा से कोई गवर्नमेंट की अंडर सेक्रेटरी थोपा ऑर्डर दसु याव खरबा अदुगा मणिपुर हाई कोर्ट ना थोकिबा ममांगदा WPC नंबर 910 of 2018 दसु याव खरबा सिगी मतुंगिना 10 फंगदबा से 10 फंगमंगमरे अदुना कोई माइथीरे ना आइना कन्न क्लेम तोजे Varat Lenga ke Ministry of Human Resources Development MSRD ke sponsor makada Regional Officer of AICTE amadi UGC ga National Institute of Technology Manipur na sinduna ngasi Unad Varat Avian for participating institution highway hiramda nomugoiba orientation workshop ama ngasi NIT Manipur ki conference hall da pangthokre. Workshop ado hugopki tharamda thoiba mithung lenoi kiba Imphal West ki DC Naurem Pravin na Manipur lengak na paikhalakliba go to village ki anisuba tangkak atuba matamgi manungda horagani. Masina lamdam asigi khunggangi miyamda ahenba kanaba kaya piba ngamlagani haiba yauna wafam kaya fongdokhe. Catholic Education Society ki makada laiba school sing Janet Academy bu KCP PWG na thamkiba athingba sing aduga mari lenana thokaningdaba thaudok sing thoklakpa matamda kanagumba kanglup haibadi club Maira Paibi Students Organization Sing Parents Teacher Association Sing amade atai mari leinaba singna wakan mifam phamlakpa tawigano karigumba tawraklabadi madu lup ki mayokta leibani haina lawbuga loinana chap chaba paukhum pigani haina aina thingkraba lalholop KCP People's War Group ki PRO chingkhaingan bana thadorpa cherolamana hairakle. Nambol Municipal Council ki leriba council asi miyam gi yaifana bathabak sing paikhalakadra thazaruba miyam na thamluba thazabagi onatainaba thabakaya tawrakle haina Development and Protection United Voluntary Organization DPUVO Nambol amadi Nambol apunba nupilo NANL na ninda tawrakle ngasi DPUVO ge office ta pangthokiba pawgi mifam amada DPUVO ge secretary TH lamjingbana council asigi at soiba thabak sing chumthoknaba miyam khangminanaba ngarang kaithel asida miyam ge mifam pangthokpada chairperson asina SP da Paula na haijinduna mifam thugaina bahona kibadu akan mamong da condemn tawi council asigi mamangi councilor singna matam loiramdaida council ge leizabal lamsing khai khaiduna yonbadagi lam leisilaktre hanasu tawgadra handaksu tawgadra chingnare madugi mathakta lairiba chairperson asina council ge leiwa van ama mayumda pusilaga lanai thabak amadi angang honduna leire kaithel fambi singdagi maram chadaba selfam khongatpagi thawlo kaya su thokle masigi matangda chief minister su warep taret yauba memorandum amasu ngasi pisilagane lakliba tang tara manga fawbugi manungda thabak oina paikhatrabade makhataba khongjang kaya changsilagani haiki Municipal Council sina magi chairperson sina lusingaga akoigi miyam gi thadar ko paisa sing mis is tawbugi akoida wakat mayam lae hoji mangda uriba akoigi 14 finance commission gi akoigi sigi city bus parking da sariba public toilet se lupa lakh time thoigi sanction ne hai adubu masigi mathakta moina council gi lupa lakh tare ha lakh tram panchi koi sinares ladiba film siga atugi mati khenare na municipal council gi 2017 da behenama council gi pirai adubu masi hari bas siapa sen mayum da pusulaga angangi school gi behan oina marna season da leire Lairik tamba khakna tana lairik haiba amade discipline leiba sumaru oi school gi oja singna mahairoi singbu discipline leina thabak thoram khudingda haithoi singthoiba oinanaba lamjingbiu haina lamlai assembly constituency ge MLA Sri Kretrimayum Buren Singh na haikre Emmanuel English Academy ge school management na sinduna oja sing amade parents singda mahairoi singna khurum zaduna mangol nibaki thoram athoiba mithunglen oikiba MLA Sri Kretrimayum Buren na makha taraduna
ओजा अमदी महाइरोई सिंगी मरक्ता अफबा मरी थमनरबा मतम अदुददा महाइरोई सिंगना महै मसिंगदा मिथोई मिहेन मंगमगने थौरम अदुदा गेस्ट ऑफ ऑनर ओइकिबा मणिपुर स्टेट कमीशन फॉर वुमेन की चेयरपर्सन प्रोफेसर डॉक्टर विनोताना हाइकिबदा महाइरोई सिंगना एग्जाम सिंग माइ पाकलब मतुंग माइ पाकपा अममम ओइबिरउ लोइनना ओजा सिंगनासु लाइरिक तापीबा मतमदगी हौना एग्जाम तौबा मतम फावबदा चेक्सिन यंगसिनबिबगी हैनबी थंबियु हाइके पाउगी मरक्था नाते ब्रेक अमका मुक लौसरी This new year 2020, Lamjingba Group is coming up with a new project for the people called Lamjingba Hospital and Medical Research Institute Private Limited. Lamjingba Hospital and Medical Research Institute will be at your service from 7 February 2020. Our vision is to be the leading hospital in the region transforming healthcare. And our mission is to deliver quality, patient-centric healthcare at an affordable price. Madeline Ambulance Service Manipurna pung kunmari chupna miyam gi seba tawjari. Ambulance Service asina miyam da pizariba service singdi yumdagi hospital da pukhatpa, hospital dagi yumda puthaba, hospital amadagi hospital amada puba, yum thangnariba state singda anaba sing puba amadi lawba, loinana India gi mafam khudimakta chatpa yaraba air ambulance ki service asina chingbani. Masida natana lambi gi accident ta lemna hospital da pukhatuna miyam gi mateng pangjari. Adom sunga simak sep tawshin biu aikhoi gi contact number 9205987988 natraga Play Store sangbiduna Madeline F download tobiu. Break matung da uziga mok makhata pa pau pisare. Oza thamdana thangta haplamba school lamata lemna tharoi haina Kanglei Indigenous Martial Arts and Cultural Society KIMEX की Publicity and Information Secretary TH Surachna Thadorpa Cherol man hairakle Cherol asina makha tarakli KIMEX na lamdam asida thang tabu chawkhatnaba amadi haihanaba haiduna lamdam asigi akhang ahi amadi Education Department ga tanaduna thang tabu subject amo oina KIMEX ki thomi sing oja oina school sing da thaduna tamhanduna lakle Masimak lamdam asida quality education purakna bakhona bada amade maru changba tungi yumbi puthokna bakhona bagi saruk amane thang tabu optional subject oina hapchiliba school singna tha sigi tara fawgi manungda KIMEX ta paw forok trabade mathangi nomittage school sing asida mahairoi singbu lana lamjingba amadi thang tabu karisu leitana khanbagi damak yade haiba khangangane loinana KIMEX na amadi oja singna wana hona jariba kaya sibu arembada tahannaba hona bagi damak chapcha na thengnagani hairi Mapan Suba Sector Assam Rifles की तरह Suba Assam Rifles Battalion सिंधना नुमित तरह नि चुबना भारत की तोंगान बा स्टेट सिंग चटकदबा National Integration Tour NIT ngasi lamthakre ngasi kaithel manbida leiba Assam Rifles tagi lamthakiba team aduna Agra Mathura amade Jaipur thungluraga thasigi kunmathoi da Imphal da halakane team aduda nupi kunmathoi caretaker nupa ani Assam Rifles ki nupi constable ani amade Assam Rifles ki captain ama yauri Liklagi Taret Suba Exclusive Retail Outlet LJM Enterprises saina nauna maming thonduna ngasi rim store ta hangdokre ngasi gi retail store asi Tangzam Agro Industries Private Limited ki Managing Director TH Joy Kumar na haunabi matung ina hangdokhe Liklana yamna hygienic oiba amadi yamna quality leiba pothok sing puthokna bagi pandamda hangdokpane bakery items ki makhal chamagi mathakta amadi exotic oiba beverages kayamasu ngasi hangdokli ba store asi defangane Rabindra Sangeet Dance and Drama Sangeet Vavan Vishwa Bharati gi Manipuri Dance Department ki mahiroi amade staff singna sin langduna Centenary of Introduction of Manipuri Dance in Santiniketan haiba thoramama ngarang pangthokre thoramasigi manung channa numidangda maitai gi lai harauba amade Vasanta Ras ki makhal mathel kaya gi kumhai utuna meyam gi pungning chingsinke ngasigi thoramadu lecture demonstration amasung teachers amasung alumni singi culture program sing pangthokane Sangeet Vavana Vishwa Bharati ki HOD Department ki RSDD Professor Yaikom Hemanta Kumar ga TOMTV ga khanana unaba amada
Malemda dance leiramdrabadi hingbagi mahau yauroi amasong Malemda dance pung asi awang bathak ta thamli haina phongdoki. Lakliba kumja lesing ani kunmari fawda leiba kasigi khungangi imung khudingmakta afaba thaknanaba ising pinaba paikhalakliba Jal Jeevan Mission Thobal district asu mai pakna paikhatpa ngamnabagi matangda miyamdubu wakhal tahanabagi IEC program ama ngasi Thobal DC complex ta leiba election counting hall da pangthokre. District Water and Sanitation Thobal amasung Public Health Engineering Thobal Division anina khusamnana sinduna pangthokpa thoramaduda Thobal Jilla Parishad ki Adaksha Hasina Begum, Deputy Commissioner Thobal Nomaithim Bandana, ADM Thobal Elrada Kantana, Dice ki member oina sarukya ki. Pangthokliba thoramasigi nungyoiba warol piraduna PHED Thobal Division ki Executive Officer and Livingston na hai. Jal Jeevan Mission asi Thobal District asu mai pakna paikhatnaba PHED amasung District Water and Sanitation na thorang paikhatpa hore. Thorang asigi makhada ngasigi Information, Education and Communication IEC program asi silibane. Asigumba awareness pibagi thabak chatliba chahi asigi me thafabu pangthokpane. Masida district asigi miyamna su angamba mateng pangbiyu haina mahakna makhatana phongdoki. Mission asi mai pakani haidna koina chanjalapa step ama oina awareness program asi tokjabani aduna leiba hujujik leiba present situation scheme gi leiba mong scheme gi leiba kogi magi functionality sigumasi koina nainaraba matungda functional household tap connection ji pibang nabagi damakta ko Jal Jeevan Mission amasung SBM gi kogi mission asida mayam punamak chapmanana public na contribution tobiraga mission asi mai paknaba sansanbada mayam su public na su mating pangbi. Bisnupur District ki Kwakta Municipal Council gi manung chana leiba Kwakta Wat number 7 Thaibong Makong Thingel Lekaida Aikoi Makeup Toklasi haibagi pandamda nomuyoiba development program ga loinana social awareness ama young Kwakta organization asenduna ngarang pangthokre. Taramadu ga mari lenana Kwakta da paikhalakliba development sing amasung drugs na lamdam asigi naharol singda manghalakliba asigi asidagi kannana bagidamak maru oiba wafam kaya su wangang loi singna phongdokna khibaga loinana drug tagi lapthoktuna aikoi makeup thoklasi haibagi pandamda changsilasi loinana laikai asibo chakopra mai kaida purakna bokhna minarasi haiduna warep kaya su lominaki. Bisnupur District ki DC Nita Rambam JEO Bisnupur and Tikendrajit amade CMO Bisnupur ki lamjing makhada chahi khudingi pangthokpagum handak chahi ki oina su SSA State Mission Authority Manipur JEO District Programs Officer SSA Bisnupur Bharat Sarkar ki Artificial Limb Manufacturing Corporation ga punna khusamnaduna Moirang Block ki manungda leiba chahi taruktagi taranipan fawbugi manungda leiba angang singda kari karam bana darkar leibage khangdoknaba medical assessment camp tama ngasi Moirangi Konjeng Junior High School da pangthokre. Camp aduda Moirang Block SSA gi coordinator Y Victoriana phongdokibada medical assessment camp ta si ngarangna Bisnupur Block amasung ngasina Moirang Block ta camp asi pangthokpane. Camp asida visual impairment, mental retarded, hearing impairment amade orthopedics ki doctor singna angang singbu kupna yengbagi kudong chaba pikhi. RTE gi makhada inclusive education aids and appliances assessment tawraga general angang singa chap manana hingminana bagi pandamda differently abled oiraba angang singda squat transport wheelchair tricycle amadi nupi macha mahairoi singda stipend amadi reader allowance pinanaba assessment camp ta si pangthopani haike ngasi gi camp ta du da angang chani hena check up toki. Ignite Club amadi A Promise na khusamnaduna Lakliba February 13 DM College of Science ki Jubilee Hall da Creating Global Youth haiba workshop ama pangthoklagane. Pangthokadoriba workshop asida lamdam asigi mahairoi singna sarukya biduna mapung fan biyu haina Ignite Club ki founder Ngathem Chinglembana phongdorakle. Ngasi uripok polem lekai da leiba A Promise ki office da pangthokpa paugi mifam amada mahakna makha taraduna Manipur ki hojik chanariba education system asina lamdam asigi mahairoi singbu mapal lamda chatpa matamda Mirak Michanthi ohenduna mi loinaba hayahandabane. Handak pangthokadoriba workshop asina mahiroi singda global exposure piba amade Manipur gi mapandata natana India gi wangmada chatuna hiram kayada fangliba kanaba kaya khanganbada mateng oiragane. Workshop asi mahiroi amana graduation hek loibaga mapan gi lam singda chatpa matamda atopa miyoi singa thengnaba ngamnaba gi pandamda pangthokadabane. Masida maruoina financial education amadi malem gi tongan mafam singda chatnariba Mahi tambagi kanglon amadi
Kamdauna malemgi competitive oiba lamjilda saruk yaduna karamna mangjil thaba ngamgani haiba yauna wafam kaya khanagani haiki. Makalgi global exposure sama pizagani moi every part of India da chatpa khatpagi projects lay international projects ko Sinjari Dubai Singapore handaki akoi project sing sida yauri ana sigi plan sing ase ko loin concrete thamini amasung akoi objective ti kaino hakanse we will no more settle for a lesser quality education and we move forward to higher quality education. And we look forward to the government of Manipur and the government of India as a collaboration to make a difference in our youth. Worldwide, in a playground, on top of capacity, high big objectives while marching in. So we call upon all the youth to take part in this opportunity. Don't miss out. No, Liberal College Luwang Sambomge Nifumatoi Suba Freshers Meet Bangtokpagaloinana Miss Liberal College Sukhankre. College Asigi Principal Yauna Oja Singamadi Mahiroi Kiana Sarukyaduna Thoramadu Bangtoke. College Asigi Kumsi Chahigi Oina Miss Tina Waikom Natakre. First runners up na Malengambi Irengbam Natakre Duga second runners up na Ardhana Chauhan Natakre. Ngasigi Thoramasiga Marilena Makal Matel Yoiba Thoram Kayasu Bangtoke. Bharat ki Prime Minister Lakchungai ki mangoinana ngarang numidang wairam sakhangdaba singna Guwahati ki Pan Bajar amadi Paltan Bazar gi tongan mafam anida thamlamba oigani chingnaba sakti leiba improvised explosive devices IED ani police amadi expert team gi kambuna lauthokre ngasi ayuk aso engam yaudana pokai hankibaga loinana Assam lengakna Guwahati da high alert lauthokibaga loinana akan bachik sing tharang lokhatkre Hausika muk sanabagi pau Tarahumdoirak Suba Manipur State Lake ngasi hodokre MLA Kumukcham Joygisana sponsor dauduna All Manipur Football Association asinduna ngasi pangthokiba State Lake hodopaki thoramaduda MLA G kai khangam MLA TH Lokeshwar MLA Abdul Nasir MLA Govindas Konthauzam na sarukyake ngasi hodopaki match ta Yairipok United Football Club amadi Sagolban United ani sanake sanakiba match adugi second half ta Yarkok United Football Club ki member tara Wachupai ka Jersey number 10 Wachupai Kasungna Golama Chandana Sagolban United Pumaiti Bapiki Tondo All Jiribam Sports Association AJSA Jiribam na Sindana Thasigi Tang Ahumdagi Jiribam Higher Secondary School Playground da Team Taramangana Sarukyaduna Chatarakiba Tarahumdoi Suba Jiri Cup Invitation Football Tournament Lisingani Kungi Ngasi Marini Suba Preliminary Knockout Stage ki match ta Chiru S Sina Singarbon FEB Panjil Ahum Sino da Maiti PK Hayengi Manga Suba match ta na Henchang Punzi YC Amade UBFC Markolin Anina Sanagani Kanglaipak Thangta Cultural Academy Larik Mbam Lekai na Sindana Tha Sigani Degi Hoduna Bisnupur District Ngaikong Kunau Community Hall Chatarakiba Numit Mangani Yoiba Thangta Training Program Nasiloi Singkre Chatarakiba Thangta Training Program Aduda Tongan Ba Thangta Mahiloi Sang Singdegi Nupa Macha Yankai Amade Nubi Macha Kuntrana Maipak na Sarukyaki Haukiba January Kuntra Mathoidegi Tha Sigani Fawa Chandigarh gi Mohali Indoor Hall da Chatarakiba Ahumlak Suba Sub Junior Junior Senior Men and Women Federation Cup Jit Kunedo Championship ta Manipur gi team na overall champion oirakle Championship asida Manipur gi team na tongan ba kangrupta gold 12 silver ama amadi bronze ama fangduna overall champion oirakibani hairi Ngasinung telephone kiba pauche singda kari kari maru iba pau yok kibage habadu mayam puna khaminase Kanglaipak ki Maira Street vendor fambi singna irang horokpadagi police personal mari street vendor ahum sokpadagi laikana krai Chief Minister 11 team amadi Chief Secretary 11 team ani football sanagadori College Oza Singh rally police na thingfre Kangla Pau Street vendor sing irang horokpadagi police kamukna krai Control taunaba police na mock bomb amadi spray na chingba kapada mari wan tharaktuna laikana krai Assamda amukta oikhijibu mongda ngaksen krai Bodo lakayana haraute amu fogdo krai Cheng Karwa Taubugi Mayumda Bom Langsinduna Pokai Halamle
Pausel Cabinet na final approval pidriba fauba fegok tagi khongjang handokiroi ke sana thongba lairi khak tambanate lairi khaiba amusung discipline leiba maru oi Viren deworming tablet pizaduna angang sing masama ufana lehelasi and Joffrey Loisilakada maru paw mukanna Manipurda ahanba oina floodlight youth link hokre Mayai kaba nisadagi laptop naba Chief Minister na appeal tokre Police amadi street vendor fambi ima singi marakta muknabagi thogdokta police personnel mari street vendor fambi ahum sokpadagi Rims Hospital da laikanakre Cheng karbar tawba miyo yamagi yumda bom langsinduna pokai halamle miyamna yaning taba fongdoktuna wakat from chathakre Naha singna lengha ki thabak khakta ngaibagi mahutta isana isabu thabak pijanaba khonaba mathau tai haina Deputy Chief Minister Waizoy Kumar haikre Asigwenadi matanga sida Manipuri Paulish jare Paumiyeng tabiba mayam punamakpo ASHAPRIYA nam kana krumzari